ꯍꯜꯂꯣ ꯍꯩ ꯑꯩꯅ ꯉꯁꯤꯅ ꯈ꯭ꯋꯥꯏ ꯊꯦꯡꯉꯦ ꯑꯩ ꯂꯥꯏꯚ ꯇꯧꯕꯁꯦ ꯀꯩꯅꯣ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯕꯗꯣ ꯁꯨꯝ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯒ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕꯒꯤ ꯑꯗꯒꯤ ꯃꯦꯁꯦꯖ ꯊꯥꯔꯛꯄꯁꯨ ꯌꯥꯎꯔꯛꯑꯦ ꯂꯥꯏꯚꯁꯦ ꯁꯨꯝ ꯊꯥꯔꯕꯅꯤꯅꯀꯣ ꯑꯗ ꯁꯨꯝ ꯂꯦꯞꯄꯗꯨ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯥꯝꯗꯤ ꯇꯜꯂꯕꯅꯤ ꯋꯥꯁꯨ ꯉꯥꯡꯅꯤꯡꯗꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅ ꯍꯦꯜꯂꯦ ꯀꯣ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯈꯣꯡꯖꯤꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯏꯃꯥꯅ ꯋꯥꯔꯤ ꯂꯤꯔꯝꯕꯗꯣ ꯃꯌꯨꯝꯗꯗꯤꯀꯣ ꯇꯤꯟꯗꯧꯅ ꯂꯩꯌꯦꯕꯀꯣ ꯃꯥꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯗꯤ ꯀꯩ ꯊꯣꯛꯄꯅꯤ ꯇꯥꯔ ꯊꯣꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯃꯌꯨꯝꯗꯗꯤ ꯇꯤꯟꯗꯧꯅ ꯂꯩꯕ ꯍꯦꯛꯇ ꯒꯨꯟꯗꯥ ꯇꯧꯕ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒꯗꯤ ꯍꯦꯔꯣ ꯏꯟ ꯗ ꯁꯦꯝ ꯀꯦꯁ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕꯁꯦ ꯌꯦꯛꯅꯕ ꯀꯨꯀꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕ ꯃꯥꯒꯤ ꯐꯨꯔꯨꯞꯀꯤ ꯃꯤꯁꯤꯡꯅꯤ ꯃꯣꯏꯕꯨ ꯍꯥꯠꯂꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛ ꯇꯧꯔꯦ ꯇꯦꯔꯔꯤꯁꯅꯤ ꯃꯈꯣꯏꯗꯤ ꯗꯦ ꯀꯦꯟ ꯕꯤ ꯇꯥꯔꯝ ꯑꯦꯁ ꯇꯦꯔꯔꯤꯁ ꯋꯥꯏ ꯃꯈꯣꯏꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛ ꯇꯧꯕꯒꯤꯅꯦꯕꯀꯣ innocent women and children were kidnapped and thereafter they were killed in a brutal manner. Why? ꯁꯤꯒꯨꯝꯕ ꯃꯤꯍꯥꯠꯊꯤꯅ ꯇꯝꯊꯤꯅ ꯍꯥꯠꯄ ꯑꯩꯈꯣꯏꯒꯤ ꯁꯦ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇ ꯂꯣꯏ ꯈꯪꯉꯕꯅꯤ ꯀꯔꯝꯕ ꯃꯤꯍꯥꯠꯇ ꯍꯥꯠꯂꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯅ ꯁꯤꯒꯨꯝꯕꯁꯦ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯔꯦꯞ ꯇꯧꯔꯁꯨ ꯍꯥꯠꯂꯤ ꯅꯨꯄꯤꯁꯤꯡꯁꯦ ꯂꯦꯝ ꯊꯥꯄꯣ ꯅꯠꯇꯦ ꯍꯥꯠꯂꯝꯗꯥꯏꯗ ꯔꯦꯞ ꯇꯧꯊꯣꯛꯏꯅꯤ ꯀꯌꯥꯝ ꯁꯥꯊꯤꯒꯦ ꯌꯦꯡꯉꯣ ꯑꯁꯨꯛ ꯇꯝꯊꯤꯕ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯃꯥꯌꯣꯛꯅꯕꯁꯤꯡꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯈꯥꯏꯅꯧ ꯍꯥꯏꯕ ꯀꯔꯣ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯁꯦꯟꯁ ꯑꯣꯐ ꯄꯦꯇ꯭ꯔꯣꯂꯤꯖꯝ ꯂꯩꯌꯨ ꯍꯥꯏꯕꯅꯤꯗ ꯑꯩꯒꯤ ꯄꯤꯖꯔꯤꯁꯦ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯕꯤꯌꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯀꯃꯥꯟꯗꯣꯁꯤꯡ ꯅꯣꯏ ꯂꯣꯟꯕꯨꯗꯤ ꯅꯣꯏꯒꯤ ꯗ꯭ꯌꯨꯇꯤꯗꯨꯅ ꯌꯥꯗꯕꯕꯨꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯃꯔꯤ ꯃꯇꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯅꯈꯣꯏꯗ ꯆꯩꯔꯛꯄ ꯃꯤꯁꯤ ꯌꯦꯡꯉꯣ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂ ꯁꯤꯕ ꯑꯣꯏꯔꯣ ꯍꯥꯏꯔꯛꯑꯦ ꯂꯝꯁꯤ ꯁꯤꯔꯣ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯑꯩꯉꯣꯟꯗꯁꯨ ꯄꯥꯕ ꯃꯤꯌꯥꯝ ꯊꯤꯅ ꯆꯩꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩ ꯍꯧꯖꯤꯛꯀ ꯊꯦꯡꯅꯕꯅꯤ ꯑꯩꯒꯤ ꯄꯣꯁꯇ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯁ ꯑꯩꯗꯤ ꯀꯤ ꯉꯁꯤ ꯏꯃꯥ ꯑꯃ ꯇꯝꯊꯤꯅ ꯐꯨꯕꯗꯣ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯔꯝꯕꯗꯨꯅꯦ ꯑꯉꯥꯡ ꯅꯍꯥ ꯑꯃꯗ ꯐꯨꯔꯝꯕꯗꯣ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏꯕꯀꯣ ꯑꯗꯨꯝ ꯂꯣꯟ ꯌꯥꯗ ꯇꯧꯔꯤꯅꯤ ꯍꯥꯏꯒꯅꯦꯕ ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯏꯃꯥꯗꯨꯅ ꯃꯆꯥꯗꯨ ꯐꯥꯗꯅꯕ ꯃꯥꯏ ꯃꯆꯥꯒꯨꯝꯕꯅꯤ ꯈꯜꯂꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯅ ꯊꯣꯛꯑꯒ ꯇꯧꯖꯔꯨꯕꯗꯣ ꯊꯤꯡꯉꯨꯕꯅꯦꯕꯀꯣ ꯑꯩꯁꯦ ꯄꯣꯁ ꯉꯁꯤꯗꯤ ꯃꯈꯜ ꯈꯔ ꯊꯥꯒꯠꯂꯦ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯅ ꯊꯥꯒꯠꯂꯤꯗꯣ ꯃꯣꯏꯒꯤ ꯁ꯭ꯂꯣꯒꯥꯟ ꯃꯨꯟꯅ ꯇꯥꯔꯀꯥꯟꯗ ꯑꯩꯁꯦ ꯄꯣꯁꯇꯨ ꯊꯥꯒꯠꯄꯅꯤ ꯐꯖꯗꯦ ꯅꯨꯄꯤꯒꯤ ꯅꯥꯀꯦꯠ ꯄ꯭ꯔꯣꯇꯦꯁꯁꯤ ꯐꯖꯩ ꯃꯅꯤꯄꯨꯔꯗ ꯍꯧꯗꯣꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ 12ꯅ ꯀꯪꯂꯥꯒꯤ ꯋꯦꯁꯇꯔꯟ ꯒꯦꯠꯇ ꯃꯟꯗꯣꯔꯃꯥꯒꯤ ꯃꯇꯥꯡꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯏꯁꯄꯤꯁꯦꯜ ꯄꯋꯥꯔ ꯑꯦꯛꯁꯤ 1958 ꯂꯧꯊꯣꯛꯈꯣ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯦꯛꯅꯤ ꯍꯥꯏꯗꯅ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯅꯣꯏꯅ ꯌꯥꯝ ꯄꯥꯝꯃꯒꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯔꯦꯞ ꯇꯧꯋꯦ ꯍꯥꯏꯗꯅ ꯀꯪꯂꯥꯒꯤ 17 ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯥꯔꯤꯀꯣ ꯑꯗꯣꯝꯗ ꯑꯣꯟꯖꯔ ꯂꯥꯎꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯅ ꯍꯦꯛꯇ ꯋꯥꯔꯜ ꯋꯥꯏꯗ ꯆꯠꯈꯤꯗꯅ ꯀꯟꯅꯒꯤ BBC ꯀꯟꯅꯒꯤ ꯂꯣꯏꯅ ꯌꯧꯈꯤꯗꯅ ꯑꯗꯨꯒꯤ ꯃꯇꯧꯁꯦ ꯇꯝꯅꯔꯛꯈꯤꯕ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯐ꯭ꯔꯥꯟꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯈ꯭ꯔꯦ ꯄꯦꯔꯤꯁꯇ ꯍꯧꯈ꯭ꯔꯦꯀꯣ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯂꯩꯔꯝꯒꯅꯤ ꯃꯊꯪ ꯇꯧꯔꯛꯄꯁꯤꯅ ꯍꯧꯖꯤꯛꯇꯤ ꯉꯁꯤꯒꯤꯗꯨ ꯑꯩꯒꯤꯗꯨ ꯖꯔꯃꯟꯒꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯃꯣꯏ ꯖꯔꯃꯟꯒꯤ ꯂꯣꯟ ꯍꯥꯏꯐꯦꯠ ꯃꯥꯜꯂꯦꯀꯣ ꯅꯨꯄꯤ ꯑꯣꯠ ꯅꯩꯕ ꯌꯥꯗꯦ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯃꯥꯌꯣꯛꯅꯕ ꯌꯥꯗꯦ ꯉꯁꯥꯏ ꯃꯣꯏꯅ ꯍꯥꯏꯔꯤꯗꯣ ꯅꯨꯄꯤꯗ ꯑꯗꯨꯃꯥꯏꯅ ꯇꯥꯊꯤ ꯇꯧꯍꯩ ꯇꯧꯕꯤꯕ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯗ ꯃꯣꯏꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯇꯧꯗꯦꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯔꯤꯄꯣꯔꯠ ꯂꯩꯀꯣ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯔꯤꯄꯣꯔꯠ ꯂꯩ ꯇꯦꯂꯤꯐꯣꯟꯗ ꯃꯣꯏꯅ ꯍꯥꯏꯅꯕꯗꯣ ꯇꯥꯍꯧꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯔꯦꯞ ꯇꯧꯋꯦꯅ ꯑꯍꯤꯡꯗꯣ ꯃꯦꯒꯤ ꯇꯥꯡ 3 ꯑꯗꯨꯒ ꯁꯣꯝꯗ ꯊꯣꯏꯕꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤ ꯑꯁꯣꯝ ꯃꯊꯛꯇ ꯂꯩꯕ ꯐꯋꯣꯏꯕꯤ ꯀꯧꯕ ꯀꯨꯀꯤ ꯈꯨꯜꯗꯣ ꯑꯗꯨꯗꯒꯤ ꯅꯨꯄꯤ 2 ꯈꯛ ꯆꯦꯟꯕ ꯅꯪꯍꯧꯗꯕꯅꯦꯕꯀꯣ ꯃꯄꯥꯟꯒꯤ ꯄꯥꯎꯃꯤꯁꯤꯡꯒꯤ ꯔꯤꯄꯣꯔꯠꯇꯗꯤ ꯃꯣꯏ ꯊꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯃꯣꯏꯁꯤ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯣꯏ ꯇꯣꯉꯥꯟꯕ ꯂꯥꯡ ꯊꯥꯛꯄꯅꯤ ꯃꯩꯇꯩ ꯅꯨꯄꯥꯅ ꯇꯧꯍꯟꯕ ꯅꯠꯇꯦ ꯃꯣꯏ ꯃꯁꯥꯅ ꯇꯧꯔꯒ ꯇꯧꯕꯅꯤ ꯐꯥꯔ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯨ ꯃꯗꯤ ꯚꯔꯖꯟ ꯇꯣꯉꯥꯜꯂꯤ ꯃꯗꯨ ꯑꯩ ꯈꯪꯗꯦ ꯃꯗꯨ ꯑꯩꯉꯣꯟꯗ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯅꯅꯕꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯏꯕꯤꯗꯦꯟꯁ ꯑꯩꯉꯣꯟꯗ ꯂꯩꯇꯕꯅꯤꯅꯀꯣ ꯑꯦꯅꯤꯋꯦ ꯃꯈꯣꯏ ꯐꯤ ꯀꯅꯥꯅ ꯄꯤꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯄꯤꯕꯅꯤ ꯑꯗꯨꯗ ꯌꯥꯎꯕꯅꯦ ꯅꯣꯏꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯥ ꯅꯣꯏ ꯀꯥꯡꯕꯨ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯗꯥꯏꯂꯣꯛ ꯑꯃꯁꯨ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯉꯁꯤꯐꯥꯎꯗ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯕꯤꯔꯤꯕꯀꯣ ꯃꯤ ꯃꯣꯏ 10 ꯐꯅꯌꯥꯝ ꯌꯥꯝꯕꯅꯤ ꯑꯗꯨ ꯀꯨꯀꯤꯅ ꯀ꯭ꯔꯥꯏꯝ ꯇꯧꯔꯒꯅ ꯍꯦꯛꯇ ꯌꯥꯕ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯄꯣꯠꯁꯤ ꯌꯦꯡꯕꯤꯌꯨ ꯊꯦꯡꯅꯒꯦ ꯅꯪ ꯁꯤꯒꯨꯝꯕ ꯄꯣꯁ ꯊꯥꯒꯠꯂꯤ ꯀꯥꯟꯗ ꯑꯩꯉꯣꯟꯗꯒ ꯇꯧꯔꯛꯑꯗꯤꯀꯣ ꯑꯩ ꯑꯗꯨꯝ ꯇꯧꯅꯒꯦ ꯁꯤꯔ ꯁꯤ ꯆꯪ ꯑꯩ ꯇꯧꯅꯒꯦꯕ ꯀꯨꯀꯤꯅ ꯊꯥꯒꯠꯂꯤ ꯃꯌꯥꯝꯁꯤꯗꯤ ꯁꯤꯒꯨꯝꯕ ꯌꯥꯝ ꯕ꯭ꯔꯨꯇꯦꯜ ꯃꯦꯅꯔꯗ ꯃꯤꯕꯨ ꯇꯝꯊꯤ ꯍꯥꯠꯄꯒꯤꯗꯨ ꯌꯦꯡꯉꯨꯅꯦ ꯌꯥꯜꯂꯦꯕꯀꯣ ꯁꯥꯊꯤꯅ ꯃꯁꯥꯅ ꯃꯣꯡꯐꯝꯁꯨ ꯃꯁꯥꯅ ꯇꯧꯍꯟꯕꯅꯦ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯅꯠꯇꯦ ꯋꯥꯔꯜ ꯋꯥꯏꯗ ꯆꯠꯈ꯭ꯔꯕꯅꯤ ꯀꯨꯀꯤꯒꯤ ꯅꯦꯆꯔ ꯂꯣꯏ ꯈꯪꯈ꯭ꯔꯕꯅꯤ ꯃꯁꯤꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯅ ꯍꯧꯖꯤꯛꯐꯥꯎꯗ ꯍꯥꯀꯟ ꯆꯪꯉꯒ ꯃꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯁꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯤꯌꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤꯔꯥ ꯀꯔꯤꯅꯣ ꯑꯗꯒꯤ ꯑꯩꯅ ꯉꯁꯥꯏ ꯋꯥ ꯑꯃꯁꯨ ꯍꯥꯏꯖꯒꯦꯗꯧꯕꯅꯤ ꯕꯤ ꯖꯦ ꯄꯤꯁꯤ ꯗꯕꯜ ꯁ꯭ꯇꯦꯟꯗꯔꯗ ꯌꯥꯝ ꯇꯧꯋꯦꯕ ꯁꯤ ꯇꯧꯕꯤꯅꯣꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯁꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯤ ꯑꯦꯝ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯦ ꯃꯗꯨ ꯑꯩꯅ ꯍꯥꯏ ꯀꯗꯥꯏꯐꯥꯎ ꯆꯨꯝꯕ ꯄꯥꯎꯅꯣ ꯃꯗꯨ ꯔꯤꯂꯥꯏꯕꯜ ꯁꯣꯔꯁꯇꯒꯤꯔꯥ ꯑꯗꯨ ꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯐꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒꯤ ꯀꯃꯦꯟꯁꯨ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯦ ꯄꯤꯔꯛꯏ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯣꯏꯔꯦ ꯀꯣ ꯑꯗꯒꯤ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯄꯒꯦꯟꯗ ꯋꯥꯔꯁꯦ ꯍꯦꯛ ꯇꯧꯕ ꯌꯥꯎ ꯆꯞ ꯆꯥꯕ ꯄꯥꯎꯁꯦ ꯈꯪ ꯀꯥꯟꯗ ꯊꯥꯒꯠꯄ ꯐꯩ ꯅꯍꯥꯟꯃꯨꯛꯁꯨ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯝ ꯍꯥꯏꯔꯒ ꯄꯥꯎꯁꯦꯗ ꯂꯥꯜꯂꯝꯕ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯄꯥꯎꯁꯤ ꯑꯩꯗꯤ ꯄꯥꯎ ꯐꯪꯗ꯭ꯔꯗꯤ ꯑꯩꯗꯤ ꯊꯥꯒꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯃꯤꯆꯝ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯤꯌꯟ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯍꯧꯁꯤꯅ ꯖꯨꯟ 18ꯒꯨꯝꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯅ ꯀꯜꯂꯛꯄ ꯅꯤꯡꯁꯜꯂꯛꯀꯗꯕ ꯑꯣꯏꯇꯥꯔꯒꯅ ꯁꯔꯀꯥꯔ ꯁꯦꯝꯍꯜꯂꯅꯤ ꯅꯣꯏ ꯋꯥꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯇꯞꯊꯔꯛꯑꯒꯅ ꯍꯦꯛꯇ ꯀꯩꯅꯣꯃꯔꯣꯝꯗ ꯇꯞꯊꯔꯛꯑꯒꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯇꯛꯇ ꯐꯥꯗ ꯈꯣꯠꯇꯅ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯑꯗꯣ ꯑꯩꯈꯣꯏ ꯋꯦꯁꯁꯤꯅ ꯈꯛꯇ ꯀꯟꯈꯠꯂꯒꯗꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯒꯤ ꯎꯔꯤꯄꯣꯛꯇ ꯀꯩꯒꯤ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯆꯠꯄ ꯎꯏ ꯑꯗꯨꯕꯨ ꯀꯝꯄ꯭ꯂꯦꯟꯗꯤ ꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯒꯦꯀꯣ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯐꯥꯕ ꯃꯇꯝꯗꯅ ꯏꯃꯥꯁꯤꯡꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯐꯥꯕ ꯃꯇꯝꯗꯗꯤ ꯇꯨꯃꯤꯟ ꯂꯩꯕ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯇꯁꯦꯡꯅ ꯑꯩꯈꯣই ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯗꯅ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯔꯥꯝꯕꯥꯏꯁꯨ ꯐꯥꯕ ꯌꯥꯔꯣꯏ ꯃꯈꯣꯏꯁꯨ ꯈꯨꯟ ꯉꯥꯛꯏꯅꯤ ꯀꯣ ꯃꯣꯏꯒꯤꯗꯤ ꯌꯨꯅꯤꯠ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯀꯣ ꯃꯤ ꯑꯗꯨꯝ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯃꯣꯏꯒꯤ ꯀꯩꯝ ꯑꯗꯨꯝ ꯍꯥꯡꯕꯅꯤ ꯑꯔꯥꯝꯕꯥꯏ ꯍꯥꯡꯗꯕ ꯌꯨꯅꯤꯠ ꯍꯥꯡꯗꯕ ꯈꯨꯟ ꯂꯩ ꯃꯣꯏ ꯃꯩꯇꯩ ꯈꯨꯟꯗ ꯀꯨꯀꯤꯁꯤꯡꯅꯁꯨ ꯑꯗꯨꯝ ꯀꯤꯕꯅꯤ ꯀꯣ ꯃꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯃꯣꯏꯒꯤ ꯌꯥꯝ ꯌꯥꯝꯕꯅꯤ ꯃꯣꯏ ꯑꯥꯔꯃꯤꯗꯣ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏꯁꯨ ꯐꯥꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯑꯇꯩ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁ ꯃꯌꯥꯝꯁꯦ ꯐꯥꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯔꯝꯗꯤ ꯂꯥꯜꯂꯣꯏꯗ꯭ꯔꯤ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯑꯅ ꯋꯤꯛ ꯑꯃ ꯄꯤꯈ꯭ꯔꯦ ꯑꯗꯣ ꯃꯩꯇꯩ ꯈꯛꯇꯗ ꯇꯝꯅꯅ ꯇꯧꯔꯦꯕꯀꯣ ꯃꯌꯥꯝ ꯄꯦꯟꯅꯗ꯭ꯔꯤꯁꯦ ꯀꯨꯀꯤꯒꯤꯗꯤ ꯃꯩꯇꯩꯒꯤꯗꯤ ꯉꯁꯤ ꯐꯅꯌꯥꯝ ꯀꯛꯆꯤꯡꯂꯣꯝꯒꯤ ꯇꯧꯔꯦ ꯑꯗꯨ ꯑꯇꯩꯁꯨ ꯇꯧꯅꯔꯛꯀꯅꯤ ꯑꯗ ꯃꯤꯒꯤ ꯃꯇꯝ ꯗꯦꯠ ꯂꯥꯏꯟ 7 days ꯃꯅꯨꯡꯗ ꯍꯥꯏꯔꯒ ꯉꯔꯥꯡꯒ ꯉꯁꯤꯒꯗ ꯇꯛꯈꯠꯇꯅ ꯐꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ 7 days ꯃꯥꯏ ꯗꯦꯠ ꯂꯥꯏꯟꯗꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯐꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤ ꯀꯣꯏꯁꯟ ꯑꯃꯅꯤ ꯑꯁꯤꯗꯤ ꯃꯊꯣꯡ ꯍꯣꯛꯇꯕ ꯔꯤꯗꯤꯀꯨꯂꯁ ꯑꯦꯛꯅꯤ ꯁꯤꯗꯤ ꯌꯥꯗꯦ ꯂꯣ ꯂꯩꯇꯕ ꯃꯐꯝꯗ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯗꯦꯠ ꯂꯥꯏꯟ ꯑꯃ ꯄꯤ ꯇꯥꯔꯗꯤ ꯗꯦꯠ ꯂꯥꯏꯟꯗꯨ ꯍꯦꯛ ꯍꯦꯟꯗꯣꯛ ꯇꯥꯔꯗꯤ ꯅꯣꯡꯉꯥꯜꯂꯒ ꯃꯣꯏ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯏ ꯒꯚꯔꯟꯃꯦꯟꯠꯅ ꯑꯗꯨꯒ ꯗꯦꯠ ꯂꯥꯏꯟ ꯑꯃ ꯄꯤꯔꯤꯕ 7 days ꯃꯅꯨꯡꯗ ꯇꯧꯍꯧꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯗ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ 7 days ꯌꯧꯗ꯭ꯔꯤꯉꯩꯗ ꯄꯪꯐꯥꯗ ꯐꯥꯒꯠꯂꯛꯄꯤꯅꯦ ꯇꯧꯔꯤꯁꯦ ꯀꯣ ꯑꯗꯨꯅ ꯀꯃꯥꯟꯗꯣꯁꯤꯡꯁꯨ ꯌꯦꯛꯅꯕꯗ ꯑꯣꯏꯅ ꯊꯧꯅꯥ ꯐꯕꯤꯌꯨ ꯅꯨꯄꯤ ꯑꯉꯥꯡꯗꯗꯤ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨ ꯉꯁꯤ ꯐꯦꯁꯕꯨꯛꯇ ꯊꯤꯉꯥꯏ ꯍꯥꯏꯅꯗꯦ ꯑꯗꯨ
ꯅꯣꯡꯃꯩꯅ ꯄꯥꯔꯒ ꯁꯤꯔꯣ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂ ꯁꯤꯔꯣꯒ ꯍꯥꯏꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯇꯥꯕꯗꯁꯨ ꯍꯪꯒꯣꯏ, ꯌꯥꯝꯅꯁꯨ ꯅꯣꯡꯃꯩꯕꯨ ꯐꯥꯒꯤ ꯑꯣꯏꯅꯁꯨ ꯂꯧꯅꯔꯛꯀꯅꯤ ꯀꯣ. ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯌꯥꯝꯕ ꯅꯣꯡꯃꯩꯁꯦ ꯂꯥꯏꯁꯦꯟꯁ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ ꯑꯔꯣꯟꯕꯔꯥ ꯑꯐꯣꯡꯕꯔꯥ ꯄꯪꯄꯥꯏ ꯄꯥꯏꯅꯔꯦ. ꯑꯩꯅꯕꯨ ꯄꯥꯏꯗꯕ ꯋꯥꯅꯤ, ꯃꯌꯦꯛꯀꯤꯗꯤ ꯑꯩꯁꯨ ꯑꯃ ꯄꯥꯏꯌꯨ ꯍꯥꯏꯕꯅꯤ. ꯄꯩꯁꯥ ꯂꯩꯇꯦ ꯅꯣꯡꯃꯩ ꯂꯩꯅꯕꯒꯤ. ꯎꯃꯪꯗ ꯂꯩꯕꯅꯤꯅꯀꯣ ꯏꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯁꯦꯟꯁ ꯀꯟꯕꯗꯤ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ, ꯍꯥꯠꯄꯁꯨꯝꯗꯤ. ꯑꯗꯨꯕꯨ ꯑꯩ ꯂꯩꯇꯦ, ꯄꯩꯁꯥ ꯂꯩꯇꯦ. ꯂꯤꯁꯤꯡ 40-50 ꯄꯤꯕ ꯅꯣꯡꯃꯩꯗꯣ ꯂꯩꯕ ꯉꯝꯗꯦ ꯀꯣ, ꯁꯥ ꯀꯥꯞꯅꯕ ꯅꯣꯡꯃꯩꯗꯣ. ꯁꯤꯃꯨꯛ ꯇꯣꯛꯁꯤ, ꯂꯦꯠꯁ ꯆꯦꯟꯖ ꯗ ꯇꯣꯄꯤꯛ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯒꯕꯔꯅꯔꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔꯁꯦ, ꯍꯥꯏꯗꯤ ꯄꯤ ꯑꯥꯔꯁꯤꯁꯨ ꯃꯈꯜ ꯃꯈꯜꯅꯤꯀꯣ. ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯄꯤ ꯑꯥꯔꯁꯤ ꯃꯈꯜ 3ꯅꯤ ꯀꯣ. ꯑꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯃꯔꯖꯦꯟꯁꯤ ꯍꯥꯏꯕ ꯑꯃ ꯂꯩ, ꯏꯟꯇꯔꯅꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯊꯣꯛꯄꯒꯤ ꯏꯃꯔꯖꯦꯟꯁꯤ, ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯦꯟ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯃꯇꯝꯗ ꯂꯩꯕ ꯀꯩꯅꯣꯅꯤ ꯄꯤ ꯑꯥꯔ. ꯃꯁꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯁꯤꯗ ꯈꯥꯏꯗꯣꯛꯏꯁꯤ ꯑꯃꯨꯛ ꯇꯣꯉꯥꯟ ꯁꯕꯇ ꯈꯥꯏꯗꯣꯛꯏꯁꯤ ꯏꯃꯔꯖꯦꯟꯁꯤ ꯃꯈꯜ 3ꯁꯤ ꯅꯠꯇ꯭ꯔꯒ ꯄꯤ ꯑꯥꯔꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ, ꯄꯤ ꯑꯥꯔꯁꯤ ꯒꯃꯦꯟꯒꯤ ꯖꯣꯕ ꯇꯧꯕ ꯑꯃ, ꯒꯃꯦꯟꯁꯤ ꯌꯣꯛꯈꯠꯂꯒ ꯊꯝꯕ ꯑꯃ, ꯁꯁꯄꯦꯟ ꯇꯧꯔꯒ ꯃꯇꯝ ꯈꯔ ꯐꯣꯔ ꯇꯥꯏꯝ ꯕꯤꯡ, ꯃꯗꯨꯕꯨ ꯀꯔꯤ ꯀꯧꯏ? ꯑꯦꯅꯤꯃꯦꯇꯦꯠ ꯁꯁꯄꯦꯟꯁꯟ ꯀꯧꯏ. ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯝꯃꯤꯁꯦ ꯕꯤ.ꯖꯦ.ꯄꯤ. ꯒꯚꯔꯟꯃꯦꯟꯁꯤ ꯑꯃꯨꯛ ꯍꯤꯡꯂꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ, ꯍꯤꯡꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯊꯝꯕ ꯃꯈꯜꯒꯤ ꯑꯦꯅꯤꯃꯦꯇꯦꯠ ꯁꯁꯄꯦꯟꯁꯟ ꯍꯥꯏꯕꯗꯨꯅꯤꯀꯣ, ꯃꯌꯥꯝ ꯈꯪꯕꯤꯌꯨ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯤꯡꯒꯠꯍꯟꯒꯗꯕ ꯂꯩꯇꯥꯔꯒꯗꯤ ꯌꯥꯝ ꯀꯨꯏꯅ ꯀ꯭ꯂꯣꯔꯣꯐꯣꯝ ꯊꯥꯔꯒ ꯊꯝꯗ꯭ꯔꯁꯨ, ꯀ꯭ꯂꯣꯔꯣꯐꯣꯝ ꯌꯥꯝ ꯀꯨꯏꯅ ꯊꯥꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ. ꯀ꯭ꯂꯣꯔꯣꯐꯣꯝ ꯌꯥꯝ ꯀꯨꯏꯅ ꯊꯥꯗ꯭ꯔꯁꯨ ꯀ꯭ꯂꯣꯔꯣꯐꯣꯝ ꯃꯇꯝ ꯈꯔ ꯊꯥꯔꯒ ꯅꯣꯡ ꯅꯤꯅꯤꯒꯤ, ꯅꯨꯃꯤꯠ 5ꯅꯤ, ꯋꯤꯛ ꯑꯃ, ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯃꯩꯔꯥꯁꯤꯡꯗꯗꯤ ꯅꯨꯃꯤꯠ 5ꯅꯤꯒ ꯊꯥꯅꯩ. ꯑꯩꯈꯣꯏꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯍꯥꯏꯔꯛꯑꯦ, ꯊꯣꯛ ꯃꯇꯝꯗ ꯌꯥꯝ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯈꯜꯂꯛꯑꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯁꯤꯟꯗꯣꯛꯑꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯑꯦ. ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤ ꯊꯥꯅꯩ ꯍꯥꯏ, ꯉꯁꯥꯏ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯏꯃꯥꯗꯨꯅ ꯍꯥꯏꯕꯗ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯏꯠ ꯏꯁ ꯇꯨ ꯁꯣꯔꯠ, ꯑꯗꯨꯁꯨ ꯏꯝꯄꯣꯁꯤꯕꯜꯅꯤ, ꯑꯣꯏꯕ ꯌꯥꯔꯣꯏꯀꯣ, ꯑꯣꯏꯊꯣꯛꯁꯤꯕꯜꯂꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 7 ꯗꯦꯖꯀꯨꯝꯕ ꯑꯩꯈꯣꯏ ꯊꯥꯕ ꯌꯥꯏ. 7 ꯗꯦꯖꯀꯤ ꯃꯅꯨꯡꯗ ꯄꯤ ꯑꯥꯔꯁꯦ ꯁꯥꯡꯗꯣꯛꯄꯒꯤ ꯃꯊꯧꯁꯤ ꯀꯌꯥ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯦ. ꯃꯔꯝꯗꯤ ꯒꯚꯔꯟꯃꯦꯟ, ꯕꯤ.ꯖꯦ.ꯄꯤ. ꯒꯚꯔꯟꯃꯦꯟ ꯗꯕꯜꯅꯦꯕꯀꯣ. ꯁꯦꯟꯇꯔꯗꯁꯨ ꯕꯤ.ꯖꯦ.ꯄꯤ., ꯁ꯭ꯇꯦꯠꯇꯁꯨ ꯕꯤ.ꯖꯦ.ꯄꯤ., ꯑꯗꯨꯒ ꯃꯣꯏ 39ꯂ ꯀꯩꯅꯣ ꯀꯥꯕꯅꯤ. ꯑꯦꯕꯁꯣꯂ꯭ꯌꯨꯠ ꯃꯦꯖꯣꯔꯤꯇꯤꯁꯦ, ꯂꯥꯔꯖꯦꯁ ꯁꯤꯡꯒꯜ ꯃꯦꯖꯣꯔꯤꯇꯤꯁꯦ ꯃꯣꯏ ꯀꯩꯅꯣ ꯈꯔ ꯑꯣꯏꯒꯗꯕꯅꯤ, 31 ꯐꯪꯉꯒ ꯁꯤꯡꯒꯜ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯒꯗꯕꯅꯦꯕꯀꯣ. ꯃꯣꯏ ꯃꯇꯣꯝꯇꯅ 31 ꯐꯪꯗꯣꯛꯈ꯭ꯔꯦꯕ. 37 ꯐꯪꯈ꯭ꯔꯦꯕ ꯃꯣꯏ ꯃꯇꯣꯝꯇꯅ, ꯕꯤ.ꯖꯦ.ꯄꯤ. ꯃꯇꯣꯝꯇꯅ. ꯑꯗꯨꯒ ꯃꯦꯖꯣꯔꯤꯇꯤꯁꯨ ꯑꯣꯏꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯈꯟꯕ ꯉꯝꯗꯕꯒꯤ ꯄꯤ ꯑꯥꯔ ꯊꯝꯃꯛꯄ ꯍꯥꯏꯕꯁꯦ, ꯏꯠ ꯏꯁ ꯚꯦꯔꯤ ꯁꯦꯝꯐꯨꯜ. ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ, ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ. ꯑꯩꯈꯣꯏꯒꯤ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯨꯡꯒꯤ MLA ꯁꯤꯡꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯏꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯌꯥꯝ ꯐꯖꯔꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯉꯥꯡꯅꯍꯧꯅꯤꯅ. ꯇꯨꯡꯒꯤ ꯃꯤꯔꯣꯟꯒ ꯅꯠꯇꯦ, ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯅ ꯉꯥꯡꯅꯕ ꯍꯧꯔꯕꯅꯤ. ꯇꯨꯡꯒꯤ ꯃꯤꯔꯣꯟꯗꯤ ꯑꯔꯥꯏꯕꯅꯤ, ꯀꯣꯟꯅ ꯂꯥꯛꯀꯗꯕꯅꯤ. ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ, ꯄ꯭ꯔꯖꯦꯟ ꯖꯦꯅꯦꯔꯦꯁꯟꯁꯤꯅ, ꯀꯔꯦꯟ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯌꯥꯝ ꯊꯤꯅ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯕꯅꯤ ꯀꯣ. ꯑꯩ ꯎꯏꯔꯦꯀꯣ, ꯑꯩ ꯀꯨꯏꯅ ꯇꯧꯔꯣꯏ ꯂꯥꯏꯐꯁꯦ. ꯇꯨꯝꯕꯁꯤ ꯌꯥꯗ꯭ꯔꯕ, ꯋꯥꯁꯨ ꯋꯥꯔꯕ ꯉꯁꯤꯒꯤ, ꯒꯥꯔꯤ ꯌꯥꯗꯅ ꯑꯃꯨꯛ ꯏꯜꯂꯦ, ꯐꯔꯤꯌꯥꯟ ꯁꯣꯝꯗꯩ ꯀꯥꯔꯛꯄꯗ. ꯑꯗꯨꯅ ꯑꯩ ꯋꯥ ꯌꯥꯝ ꯍꯥꯏꯖꯔꯣꯏꯀꯣ. ꯀꯃꯥꯟꯗꯣꯁꯤꯡꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩꯗꯤ ꯇꯁꯦꯡꯅ ꯀ꯭ꯔꯤꯇꯤꯁꯤꯖꯝꯅꯤ. ꯅꯈꯣꯏꯁꯨ ꯑꯩꯅ ꯀꯤꯕꯁꯨ ꯂꯩꯇꯦ, ꯑꯩꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯅꯈꯣꯏꯗ ꯁꯤꯡꯅꯕꯒꯤ ꯏꯇꯤꯛꯁꯨ ꯂꯩꯇꯦ. ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎ, ꯅꯈꯣꯏꯕꯨ ꯀꯃꯥꯟꯗꯣ, ꯅꯈꯣꯏꯕꯨ ꯑꯩꯅ ꯀꯤꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯑꯩꯅ ꯁꯤꯡꯅꯕꯒꯤ ꯔꯥꯏꯠꯁꯨ ꯂꯩꯇꯦ ꯀꯣ. ꯁꯤꯡꯅꯕꯁꯨ ꯁꯤꯡꯅꯔꯣꯏ, ꯑꯩꯉꯣꯟꯗꯁꯨ ꯄꯣꯛꯇꯧ ꯇꯧꯔꯛꯀꯅꯨ. ꯑꯩꯗꯤ ꯑꯆꯨꯝꯕꯗꯣ ꯍꯥꯏꯕꯅꯤ. ꯅꯨꯄꯤ ꯑꯉꯥꯡ ꯏꯃꯥꯒꯨꯝꯕꯗꯨꯗ ꯁꯣꯏꯗꯅ ꯈꯨꯠ ꯊꯥꯈꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯏꯃꯥꯗꯨꯅ ꯅꯈꯣꯏꯗ ꯅꯣꯡꯃꯩ ꯃꯨꯟꯒꯦ ꯇꯧꯔꯛꯄ꯭ꯔꯥ? ꯅꯣꯏꯅꯁꯨ ꯃꯗꯨ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯄꯅꯤ.
ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯃꯩꯇꯩꯁꯤꯗꯤ ꯌꯥꯝ ꯂꯨꯕꯅꯤ ꯀꯣ ꯅꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯛꯁꯤ ꯈꯥꯁꯤꯗ ꯆꯠꯄꯅꯤ ꯊꯛꯁꯤ ꯈꯥꯁꯤꯗ ꯆꯠꯄꯅꯤ ꯊꯛꯅ ꯀꯗꯥꯏꯅꯣ ꯈꯥꯅ ꯀꯗꯥꯏꯅꯣ ꯈꯪꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯦꯟꯇꯦꯟ ꯇꯧꯕꯅꯦꯕꯀꯣ ꯅꯈꯣꯏꯅ ꯈꯪꯉꯨ ꯃꯁꯤ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯊꯥꯒꯠꯂꯤꯕ ꯑꯗꯒꯤ ꯑꯩꯅ ꯊꯥꯒꯠꯂꯤꯕ ꯄꯣꯁ ꯃꯌꯥꯝꯗꯨ ꯚꯥꯏꯔꯦꯜ ꯂꯣꯏ ꯆꯠꯂꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝꯇꯪ ꯆꯠꯍꯜꯂꯛꯄꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯁꯣꯝꯗ ꯑꯩꯒꯤ ꯐꯤꯠꯕꯦꯛ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯣꯁꯇ ꯉꯁꯤꯁꯤ ꯂꯥꯏꯛ ꯑꯅ ꯀꯃꯦꯟ ꯇꯧꯔꯛꯄꯒꯤ ꯁꯤꯌꯥꯔ ꯇꯧꯔꯛꯄꯒꯤ ꯆꯥꯡꯁꯨ ꯑꯗꯨꯝ ꯋꯥꯡꯉ ꯐꯦꯁꯕꯨꯛꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯦ ꯅꯣꯇꯤꯁ ꯊꯥꯔꯛꯑꯦ ꯑꯗꯣ ꯃꯣꯏꯁꯨ ꯃꯨꯛ ꯐꯠꯇꯕ ꯑꯃꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯍꯦꯛ ꯆꯪꯕꯀꯣ ꯑꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯅꯌꯥꯝ ꯐꯪꯖꯔꯗꯕꯅꯤ ꯀꯣ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯅꯍꯥꯟꯅ ꯌꯥꯔꯗꯕꯗꯣ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯕ꯭ꯂꯣꯛ ꯇꯧꯔ ꯊꯝꯃꯤꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯔꯤꯄꯣꯔꯠ ꯄꯪꯇꯧꯗ ꯇꯧꯁꯜꯂꯦ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯀꯨꯀꯤ ꯄꯟꯕ ꯌꯥꯗꯦ ꯀꯨꯀꯤ ꯑꯝꯇ ꯍꯥꯏꯕ ꯌꯥꯗꯦ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯔꯤꯄꯣꯔꯠ ꯇꯧꯁꯤꯜꯂꯛꯑꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯗ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯏꯁꯨ ꯂꯩꯔꯦ ꯑꯦꯅꯤꯋꯦ ꯄꯩꯁꯥ ꯐꯪꯒꯦꯔꯥ ꯐꯪꯉꯣꯏꯔꯥ ꯑꯗꯨꯅ ꯀꯟꯁꯔꯟ ꯑꯣꯏꯗꯦ ꯑꯩꯈꯣꯏꯁꯤ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯃꯇꯨꯡꯗ ꯈꯨꯟ ꯉꯥꯛꯄ ꯃꯤ ꯐꯥꯈꯤꯕꯗ ꯑꯔꯥꯝꯕꯥꯏ ꯐꯥꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯥꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯁꯤ ꯑꯩꯈꯣꯏꯗ ꯍꯣꯟꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯏꯍꯧ ꯑꯃ ꯑꯗꯨꯝ ꯇꯧꯁꯤ ꯃꯤꯆꯪ ꯈꯥꯏ ꯅꯥꯏꯅꯒꯨꯝꯁꯤ ꯈꯥꯏꯗꯣꯛꯅꯒꯨꯝꯁꯤ ꯋꯥꯔꯧꯅꯔꯦ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯨ ꯌꯥꯝ ꯋꯥꯔꯧꯅꯔꯦ ꯀꯣ ꯑꯩꯈꯣꯏ ꯑꯔꯥꯟꯕꯥꯏ ꯌꯥꯎꯖꯔꯝꯃꯁꯨ ꯐꯗꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕꯥꯏ ꯌꯥꯎꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯝꯇ ꯑꯝꯇ ꯋꯥ ꯉꯥꯡꯕꯤꯗꯦ ꯁꯤ ꯍꯥꯏꯗꯅ ꯀꯝꯄ꯭ꯂꯦꯟ ꯑꯩꯉꯣꯟꯗ ꯇꯧꯔꯛꯑꯦ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯏꯟꯕꯣꯛꯁꯇ ꯀꯣ ꯑꯩ ꯂꯥꯏꯐꯇ ꯑꯩ ꯏꯅꯥꯎꯏꯕꯨꯡꯉꯣ ꯑꯩ ꯂꯥꯏꯐꯇ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯒꯦ ꯑꯩꯅ ꯋꯥꯔꯧꯁꯨ ꯆꯨꯝꯃꯤ ꯀꯣ ꯑꯔꯥꯝꯕꯥꯏꯁꯨ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯕ ꯋꯥꯃꯤꯟꯅꯕꯅꯤ ꯑꯗꯣ ꯃꯣꯏꯅ ꯀꯔꯝꯕ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯁꯤ ꯈꯥꯏꯗꯣꯛꯄꯤꯒꯅꯨ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯑꯦ ꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯋꯥ ꯀꯟꯕꯁꯨ ꯑꯔꯥꯃꯥꯟꯗꯣꯁꯤꯡꯁꯨ ꯍꯥꯏꯖꯔꯣꯏ ꯑꯩ ꯉꯁꯥꯏ ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯕꯅꯤ ꯀꯦꯁꯄꯔ ꯅꯍꯥꯟꯉꯩ ꯎꯗꯕ ꯀꯦꯁꯄꯔꯁꯤꯡꯁꯤ ꯍꯟꯗꯛꯇꯤ ꯉꯁꯥꯏꯒꯤ ꯉꯥꯔꯤꯌꯥꯟꯗ ꯃꯌꯥꯝ ꯊꯧꯏ ꯀꯦꯁꯄꯔ 5 ꯊꯣꯛꯄꯁꯨ ꯀꯗꯥꯏ ꯆꯠꯂꯒꯦꯅꯣ ꯈꯪꯗꯦ ꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯣꯏꯁꯨ ꯀꯔꯤꯝ ꯍꯥꯏꯔꯝꯗꯦ ꯑꯩꯉꯣꯟꯗ ꯀꯦꯁꯄꯔꯁꯤꯡꯁꯤ ꯀꯗꯥꯏꯗ ꯊꯝꯃꯕꯅꯣ ꯁꯤꯅꯤ ꯅꯍꯥꯟꯉꯩꯗꯤ ꯑꯗꯒꯤ ꯀꯃꯦꯟꯗ ꯀꯃꯥꯏꯅ ꯈꯨꯝꯃꯛꯏ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯃꯦꯛ ꯃꯤ ꯏꯁꯃꯥꯏꯜ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯗꯣꯏꯅꯦ ꯑꯗꯨꯗ ꯀꯃꯥꯏꯅ ꯈꯨꯝꯃꯛꯏ ꯈꯪꯕ꯭ꯔꯥ ꯀꯦꯁꯄꯔꯗꯨ ꯅꯍꯥꯟꯉꯩ ꯊꯥꯎ ꯌꯥꯎꯗꯅ ꯇꯧꯕꯅꯦ ꯑꯗꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯄꯨꯗꯨ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨ ꯇꯧꯕꯅꯦ ꯉꯁꯥꯏꯒꯤ ꯃꯈꯜ ꯃꯈꯜꯅꯦꯕꯀꯣ ꯀꯃꯦꯟꯒꯁꯤ ꯄꯥꯕꯗ ꯑꯩ ꯄꯨꯛꯅꯤꯡ ꯅꯥꯔꯝꯃꯦ ꯅꯣꯛꯄꯗ ꯀꯣ ꯊꯥꯎ ꯌꯥꯎꯗꯅ ꯅꯍꯥꯟꯉꯩ ꯀꯥꯏꯗꯅꯣ ꯊꯧꯖꯤꯜꯂ ꯂꯩꯕꯅꯤ ꯑꯗꯨꯗꯤ ꯊꯧꯗꯣꯔꯦ ꯊꯥꯎ ꯍꯥꯞꯄꯒ ꯊꯧꯗꯣꯛꯑꯦ ꯌꯥꯔ ꯃꯇꯝꯁꯤꯗ ꯊꯧꯗꯣꯔꯛꯑꯦꯅ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯀꯁꯨ ꯈꯨꯠ ꯂꯣꯟꯅ ꯍꯥꯏꯖꯔꯤ ꯀꯃꯥꯟꯗꯣꯁꯤꯡꯁꯤ ꯈꯤꯇꯪ ꯌꯦꯡꯕꯤꯌꯨ ꯂꯣꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡꯗꯗꯤ ꯊꯦꯝꯅꯧꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯩꯈꯣꯏ ꯋꯥꯇꯔ ꯀꯦꯅꯟꯒꯨꯝꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯛꯆꯥꯡ ꯀꯥꯏꯅꯗꯧꯗꯕ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯏ ꯋꯥꯇꯔ ꯀꯦꯅꯟꯒꯨꯝꯕ ꯀꯩꯀꯩ ꯈꯔ ꯑꯗꯒꯤ ꯏꯟꯊꯣꯛ ꯅꯨꯄꯤ ꯄꯨꯂꯤꯁ ꯌꯥꯎꯔꯒ ꯅꯨꯄꯤꯅ ꯑꯗꯨꯝ ꯇꯧꯍꯟꯕ ꯗꯤꯜ ꯇꯧꯍꯟꯕ ꯑꯗꯨ ꯅꯨꯄꯤꯗ ꯅꯨꯄꯥꯅ ꯈꯨꯠ ꯊꯥꯕꯁꯤꯗꯤ ꯂꯣꯅꯁꯨ ꯌꯥꯗꯕꯅꯤꯗ ꯅꯣꯏꯅ ꯈꯪꯉꯝꯕꯅꯤ ꯏꯟꯗꯤꯌꯥꯟ ꯄꯦꯅꯜ ꯀꯣꯗꯁꯦ ꯄꯨꯂꯤꯁꯅ ꯌꯥꯝ ꯈꯪꯐꯝ ꯊꯣꯛꯑꯦ ꯏꯟꯗꯤꯌꯥꯟ ꯄꯦꯅꯜ ꯀꯣꯗꯀꯤ ꯁꯦꯛꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯀꯣ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕꯁꯨ ꯌꯥꯗꯕꯅꯤ ꯑꯗꯨ ꯈꯪꯅ ꯆꯠꯅꯁꯤ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯍꯌꯦꯡꯈꯩꯗꯤ ꯏꯃꯥꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯈꯣꯠꯄꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯑꯩꯈꯣꯏꯗ ꯈꯨꯔꯨꯝꯕ ꯍꯥꯏꯖꯔꯤꯀꯣ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯌꯥꯝꯅ ꯔꯦꯁꯄꯦꯛꯐꯨꯜꯂꯤ ꯍꯥꯏꯖꯕꯅꯤ ꯀꯃꯥꯟꯗꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯁꯤ ꯀꯃꯥꯟꯗꯣꯒꯤ SP ꯁꯤꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯈꯔ ꯎꯁꯟꯅ ꯈꯔ ꯎꯁꯟꯅꯗ ꯈꯔ ꯑꯗꯨꯝ ꯇꯧꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯦ ꯃꯣꯏꯗꯤ ꯗꯥꯏꯔꯦꯛ ꯈꯔ ꯎꯁꯟꯅꯗ ꯇꯧꯗꯦ ꯗꯥꯏꯔꯦꯛ ꯎꯁꯤꯟꯅꯗꯦ ꯃꯣꯏꯗꯤ ꯏꯚꯟ ꯅꯥꯒꯥꯒꯤ ꯄꯨꯂꯤꯁ ꯐꯥꯎꯗ
ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯩ ꯄꯟꯅꯤꯡꯗ꯭ꯔꯦ ꯀꯣ ꯑꯗꯨꯅ ꯎꯏꯔꯦ ꯑꯩ ꯎꯏꯔꯦꯀꯣ ꯉꯝꯗ꯭ꯔꯦ ꯃꯤꯠꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯒ꯭ꯔꯨꯞꯇꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯃꯤꯠꯁꯦ ꯄꯨꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯇꯥꯔꯦ ꯇꯧꯕ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯊꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯤꯗꯤ ꯌꯥꯝ ꯉꯁꯤ ꯊꯦꯡꯉꯝꯃꯦ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯛ ꯌꯨ ꯑꯐꯕ ꯃꯇꯝ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯂꯥꯟꯁꯤ ꯃꯣꯏ ꯉꯁꯤꯗꯤ ꯃꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯃꯥꯏ ꯃꯌꯨꯝꯗ ꯍꯜꯍꯟꯗꯣꯏꯔꯥ ꯌꯨꯝ ꯑꯅꯧꯕ ꯁꯥꯗꯣꯏꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯄꯣꯂꯤꯁꯤ ꯑꯃꯗꯤ ꯃꯣꯏ ꯒꯚꯔꯟꯃꯦꯟꯅ ꯇꯧꯕ ꯃꯥꯜꯂꯤ ꯑꯗꯣ ꯃꯣꯏꯒꯤ ꯔꯦꯁꯄꯦꯛꯇꯤꯞ ꯍꯣꯝꯗ ꯃꯣꯏꯁꯦ ꯂꯦꯠ ꯗꯦꯝ ꯔꯤꯇꯔꯟ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯍꯜꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯁꯤꯗꯤ ꯑꯗꯨꯝ ꯑꯔꯣꯏ ꯑꯣꯏꯅ ꯂꯩꯍꯧꯔꯅꯤ ꯃꯪ ꯑꯣꯏꯅ ꯂꯩꯍꯧꯔꯅꯤ ꯊꯥꯖꯗꯦ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯊꯥꯖꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯅꯤ ꯀꯣꯛ ꯉꯥꯎꯔꯦ ꯊꯝꯃꯒꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ